ngasi sumaya Manipur Top Channel gi maike digi mayamda ngasi phonggi ba sifong singi editorial kalam dagi lakhotara kan hauji Manipur da toleba thado athok singsda main oina focus tawba content ang katang lakhotara kan mayamda share tawjaramge amasum yam sigi content si COVID-19 gi SOP angam athau singi di yaudabra haiba sigi kalam si mayamda share tawjaramge Laiba asi yoina COVID-19 gi second wave lakpadagi state kharadadi angak paphangna masigi saithing mayoknari Manipur gi oina su COVID-19 gi positive case asi leptana hantaraktuna COVID-19 free state ama oigedra haibagi thajabadu lairurabani adumapo laiba asi gi mafam kya da COVID-19 gi second wave lakpaga iroinana state asi desu second wave ki mami ama sauna tawa hore Medical experts singi matung ina laibak sigi lairiba trend asi yengluraga satliba tha sigi thakai digi state asi su COVID-19 gi second wave lakani haibigi yamna thajaba amaga loinena masigi section thorang oina sarkar gi maikedigi nauna SOP thoktuna thabal songba yauna makhal khuding makki khumai sing thingnaba honarabasu sarkar paibadi yauriba minister MLA singidi COVID-19 gi SOP asi ngakna satpagi mami tadri Masina sarkarna thoklibi SOP asi angam athau singidi yaudabra haibu wahang ama oiri amasung Yausang festival manungda kangladagi lekai gi oina sports haudokpagi maira lawbada miyoi maridagi henba yaroi hairabasu minister yawba thoram singdadi madugi athingba adu ngakna satri Yausang festival manungda COVID-19 sandorakpa thingnaba thabal songba jatrawari amadi isai nongmaina singba Miam punba thoram sing athingba thamle hairabasu sarkar paibadi yauriba MLA minister singi mayumdadi athingbadu thugaiduna adumak maning tamni isai numai gi thoram sing pangthokli miamnasu COVID-19 laksinana ba sarkarna akhanaba thorang sing paikhatte haina badnam tawrabasu tawthorakpa thabak singdadi makhoi masani SOP thugaijaduna laina asi paksana sandoknaba thoram kaya pangthokli Masina hayeng khudong thiba nanglaba kanda sarkar badanam tawgadoribani Yausang festival manungda khutka khusamraduna thabal songmana COVID-19 sandoknabagi achobu maram ama oiri haina sarkar gi makedigi festival asi khakki oina yenglaga SOP thoklabasu thabal songdaba yadi haibigi wakhalonda social distancing maintain tawribani haiduna sai makak sing paiduna thabal songnari Maduna thabal songli bisingi marakta COVID-19 sandoktrabasu adugumba thabal songli badu miyoi kyana krik inana yengnabana laina laiset asi thabal songbu yengli bising adugi marakta sandokloi haningai leite masigisu miyam punna khangminaba sangi laikai gi oina thabal songba natraga isai nungmai gi thoram pangthokpa haibisi COVID-19 gi athingba leibana mari leinaba DC singi ayaba lauraga pangthoknaba natanadi oithokloi Asigumba phibam sing asi thoram adubu pangthokpa yai haina ayaba piriba DC na mangjaunana yengsindriba karigino sarkar gi maikedigi su COVID-19 pandemic asi thingnanaba SOP thoktuna athingba kya thamlibasi misang sangal natragana phamnaiba haiba yengdana madubu thabak oina pangthoknanaba honapam thoi Misang sangga laijadaba singdana SOP maintain tawhalaga sarkar paibadi yauriba minister MLA singina madugi wahantok lehendrabadi SOP asi thoklobagi wahantok karino logi miyengdadi misang sangga naina thabak tawba sumloi sapsaba miyeng amada yengduna athingba thugainaba honariba sing ain gi thongda matik sabadandi pifam thoi Miyamna su sarkarna pekhaliba thorang sing asi miyamna asoi angam thoktanabagi damaktani haiba Khangna lamhen tuhenduna nampur SOP thugaiduna maning tamnaba hotna roidaibani haiba content sin myamna share tawjari bisem sum myamna sigi content si amasum video si yembiba amasum tabiba lorba matungda myamgi wakhalon du sunjoi suduna wohangama hangbirangani myamgi wakhalon du sunjoi comment box share tawbiramu haina Manipur Top Channel gi maikedi su myamda request tawjari mas myam video su silak poina maroiba ipauksing amani katang myamda share tawjaramge myamla phoktaminasi Manipur gi wangmara thokpa yamna lebak thiba to paw mana MLA gi PSO na nungmai kapada miyoi ahum sokle Assam gi deputy speaker oidiba Aminun Haq Laskar gi personal security officer PSO na Kasar district ki Sonai A sida leiba
ꯃꯩꯗꯤꯌꯥ ꯗꯅꯦꯁꯣꯔꯤ LP स्कूल मिखल बोट थादब लाप मियोय अमना नमफूद फादुना किहनबगी थौदो अमगा मरी लैनना मियामगी इहौ लापदा PSO अदुना फोंगना मियाम नोंमैना कापदा मियोय अहुम सोवनख्रे हारि थौदो असिंग असि AC अदुगी LP स्कूल दा बोट थादब लाप मियोय अमा माकी बोट थादनबा बोटर स्लिप अदु यौरक्तबगी PSO अदुना माकपु नमफूद फादुना किहनबगी थौवंग सथरकपदा बोट थादब लाप मियाम अदुना असौब इहौ सगलकपदगी PSO अदुना मियाम दो ओनसिनदुना नोंमैना कापदगी सोखिबने थौदो अदुना सोकलब मियोयसिंग अदुदी सोनाईगी खुंजा आजा अहमद बहारुल इस्लाम लास्कर अमदी मोरसुल अहमद नि हाइबा खंगले मतुंग ताबद खुंजासिंगना मफम अदुदगी लौखटखिबा PSO अमीनुल हक लास्करगी पिस्तोल अमदी आइकाना सिंगबा सोनाई पुलिस स्टेशन की ऑफिसर इन चार्ज ता खुसिनख्रे हाइरियाना अतोप पावमनुस मखाताना फोंदोरक्ली लोशिलकपोइना अतोप पावमना आसाम दा CM ना मीडिया दा फजदबा वै फोंदोखिबा लाइबक थीबनी आमिया मणिपुर की चीफ मिनिस्टर N Biren आसाम की कसार लकलंबगी खोंसता फजदबा वही हाइदुना मीडिया हाउसिंग दा फोंदोखिबदु ऑल आसाम मणिपुर यूथ एसोसिएशन आमिया ना यामना लाइबक थीबा थौदो अमनी हाइना फोंदोरक्ली ngasi all jeribam working journalist union gi office da pangthopa paw mi pham amada amia gi chief advisor KS Hais Kundal na phungdokhibada amia na pangthokhiba Precious Day 2021 gi thoramda saruk yakhiba Manipur gi chief minister N Biren gi matangda Assam gi mahairoi loop amagi banner da misguided youth amana maram sadaba yam ikaingai oiba amadi haidaba ohai kya media da thatorakibadu Amia Central Committee ni yam haksina lobugolonena kandem tawi matungda amuhana asiguma thawong asi tawbigano hainasu pawgi mifhamadu da fongdoki makhatana Amia na Assam gi khundari Manipuri gi singidamakta Autonomous District Council gi matangda sangsiliba khongjang amadi Assam da leiriba Manipuri sa kayana amat oina punsinduna afaba tungi sakotpa phurup ama oinaba kana honariba talak asida Amia bulan uhan bamadi mingsa thinaba honabigano hainasu chief advisor na phungtoki pangthokiba pawgi mifam aduda all jeribam working journalist union gi president NG Roman General Secretary Ziranangom Junior Vice President N Rabi Advisor in charge Hais Rajesh Amadi Senior Vice President KS Anilan Nasingba Miyosing Saruk Yaki Haina Pausina Makatana Fondoragli du ma'am hosikoina di pausi matanga sai luisinjarage duga marakta maroibi ipauleragadi ma'am na sungsoi soidana dum update pizarake duga horenung daram phom Manipuri sipong singdi yariba makai ma'am da anawi ipausin kungo sarakana yamna ngana ma'am da ngasi gi thokiba thado othoksing ma'am da pibangam na honajara na channel sigi mekedi ki su ma'am da request tawjari padok sagi da sokiba lan ki be yours ma'am na ngakpigani hajiko ina di kaina thank you